Bishnupur Police Station konba Ningthoukhong amadi Thinungei lonnaba mapham amada Sakhangdaba Khutlai Paiba Singna Meitei Pangal Nupi Amagi yet Thangba Khubom Da Nongmei Kaplamle Meitei Pangal Nupa anina phurambadagi shokle hairi Thodok ase haukiba tang kontragi numidang chaurakna pung nipan khara helakpa duaida thokibani Thodok aduda nongmei maruna panbadagi shoklabi nupi adugi maming ume jahini fumathoi mapuroiba MD Sairuddin Kawi leifamna Kwakta Municipal Council Ward number 8 tagini hairi aduga Sakhangdaba Singna phurambadagi shoklaba ani aduna Kwakta Municipal Ward number 2 dagi MD Naziruddin Chahini Futaruk, Apokpa Lekitaba MD Khairuddin Amadi, Kwakta Ward number 8 tagi MD Abdul Karim Chahini Fugamari, Apokpa Lekitaba MD Abdul Satarni Hairi. Sakhangdaba Sing aduna kari maramgi nupi aduda nongmaina kaplambano amadi nupa ani adudana karigi phuramlibano haibagi chapchaba khangmangamdri. Asokpa Sing adu Bishnupur District Hospital pukhatuna laikanakre. Thodosigi matangda Bishnupur Police na case amasu lokhatkre haina pausna makhatari.